Hello, isilina mayam boy ki channel ase taram nokjari mayam Ramzan tha sida kamaina taunarige mayam aidi angang singse senari da matam se haukiba khangaude wab ka kemta haidi khanghaudre senari da ado yangai gi janu bisana thoise thongse hangdokpaga mase thokadagi mathak sida kagadagi tawrise yango sina thabak se supam amata khangdabineba ma senari da tabak sure chak thonge adum khwang sida yetoiba adum aduna sumaina adum senari da matam je haukiba khangaude mayam banane sanaba thokiba se thongse hangkiba mana hana chen thokidoine boko aduga mathak se karaga ne third floor sida adum leiramdoiba aduna ipakhatpana loire aduna surek siga chauki siga se sumaina I khanjallage kakhattanaba adu stair se thasan gi bagi amuk lip sida tongdoine tawsi yongna ibo pakhatpada loire haiba thabak su phongam ta khangdra ba tawrise ibo sana thoi lao sang asla lao lao sana bye bye mama chat le bye nang chat lo ko sana thôi nang chat lo ko sana thôi nang chat lo ko bye 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 nang na tom ta chat lo ko bye bye ma nói na bye tao sẽ lấy tao hủy hàng traba năm ba hàng traba hàng traba mapa na thawang la pada dum lip si to karak pado ni mat thogro na kaul ba thog ja hang do ro na lip ama se hang trawani na amarom da muk sat kre lip ani ne boko ani shui boko song ge hang trawani na som da moka hang doina ni ngai ri seo sana bye chat lo la chang chla la o mama ka hau bi cha sila hau bi cha sila la 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 hau bi cha se la sang se adrisi ko papa lang pangai de ra mapa lak pangai doine son do maya ma chen khre boko ma so chen khre ma bani sumaina sana ori ga sita ai ngasi gi iftar gi tamakta alu gi donut ai haujarake mayam video se loi fau yeng mina se ahan bada ai donut sem na bagi tamakta alu khara laujare tilaw ma laujare sising se fajana khetok pire jam thok pire duga alu se kupna soibire se boko sumaina mayam na video se skip tawdana loi foyeng mina se aduga tilau si jomuka kupna soidok pira se boka kupna soidraga de horen dona chaba matamda kai ki toine boka aduna yari mati kupna soibi se aduga mathangda muk phadigom siju soijarage khang ama thanga chare aduga alu singdo hapchan birage boka loi makna aduga sigi mathangda mu ising haibira se makhum ama kupsalaga minute manga mu phutpira se sida leijare alu se munsalle isingji su kangsalame bako aduga akoi namkhai bira se alu se fasana ma phone tana namkhai doine adu tilau se mo hapsan jarage aduga phadigom se hapsan jarage mathangda mo haldi powder se tablespoon tangkhai ma hapchare aduga morok chang sijo chamas tangkhai ma hapchare aduga
maru marangsu hapjare fadigom maru atakpasisu chamas tangai ama hapirebako aduga thumsu chamas tangkhai ama ga hapirebako muru atekpase ahumanga soijanbire aduga sise fajana mix tawbirasebako masase thungna thum morokse yaunabagidmakta fajana mix tawbirase mayam aigi channel asibu nungsibiduna nauna changbirakpa ichilinaw singna subscribe sungsoi soiduna tawbiramo aduga pukning thogatpoina like amamtang tawbiramo mayamna semaningba content leiragasu comment da haibiramo suji tengkol ama laujare sise ai hapchanjarage aduga muka mix tawjarage sigi mathaksida akhoigi thau refined oil sise tablespoon ani amaga happy horase aduga fajana muka mix tawbirase aduga sida kaigumba yamna kangba oi taragadi ising khara hapiraga muka thota hanjebako loire sise minute manga tang ingthalase aduga sana thoido kai lebona yengase reka loina inthoga mathakta kar leirame aiba sidagi onthara aga bu kaino ba khoina leise second floor nebako sidai ka onthara di pura phibam daroi haiba I pakhatpada loire masi angang sina tawsi yanguko kem ki tabine mi mangonda chatpa hairakpagi pangchatta chatning bitune ba man tawrise yenguko amuko kaage tawrise yanguko asai ngamaroida ei puthajara aurage quarter da leiragane hena waiba lauthokpinaba sanabinaba leitabanina aduni amung dona sabirase sumaina akhoigi alu se sumaina khara laubirase aduga fajana tasanbisebako kaidanaba hekta kairakpanebako aduga fajana metpirase biscuit ki mawongda kuchina khara namthabiraga sumaina paktholase adu mathang ai tathok sarage sumaina sembirase adu Andini sisingji cake sanaba machinjina sumaina hutok pirasebako mayaise any bottle makhumna boigera amana boigera dum araiba momna tawbiyobako sumaina mayaise lauthok pikrase sumaina mathang sabirage aduga khang ama thangajarage aduga thause haijanjarage dona sabasu loire adudi thausu sare dona chingje hapchanjare mayamsu try tawrage yengbiyo matamsu changdaba aduga pochai machan ichangdana hauba yaba potne yamnasu hauba masaksu yam phajaba mulle fajana tudi lauthajarage mathang loimak lauthabirasebako ani suba base ke amuk tawthokpirage
ꯃꯨꯜꯂꯦ ꯁꯤꯁꯨ ꯂꯣꯏꯅ ꯂꯧꯊꯖꯔꯒꯦ ꯁꯤꯅ ꯂꯣꯏꯔꯦꯕꯀꯣ ꯂꯣꯏꯅꯃꯛ ꯂꯧꯊꯖꯔꯛꯑꯒꯦ ꯃꯌꯥꯝ ꯗꯣꯅꯠ ꯍꯧꯕ ꯂꯣꯏꯖꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯦ ꯀ꯭ꯔꯦꯝꯁꯨ ꯂꯥꯎꯔꯦꯕꯀꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯅꯨꯡꯁꯤꯁꯨ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯔꯦ ꯇꯣꯃꯦꯇꯣ ꯁꯣꯁꯁꯤꯗ ꯀꯣꯠꯂꯒ ꯆꯥꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯆꯝꯅ ꯇꯧꯖꯔꯦ ꯉꯁꯤꯒꯤ ꯏꯐꯇꯥꯔꯁꯦ ꯃꯌꯥꯝꯁꯨ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ